𝐊𝐀𝐍𝐆 𝐓𝐂 ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯣꯔꯕꯨꯡꯗꯒꯤ ꯅꯤꯡꯉꯣꯝꯕꯝ ꯙꯅꯦꯁ꯭ꯋꯔ ꯆꯍꯤ 13 ꯀꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞ KNTL ꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯨꯄꯥ 15,000 ꯒꯤ ꯁꯦꯟꯐꯝ ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯝꯕꯝ ꯙꯅꯦꯁ꯭ꯋꯔ May 3 ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯅ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯈꯨꯌꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯍꯥꯡꯂꯤꯕ ꯇꯥꯛꯇꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯤꯗꯨꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯆꯦꯛ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅ꯭ꯌꯨꯔꯣ ꯁꯔꯖꯔꯤ ꯋꯥꯔꯗꯀꯤ ICUꯗ ꯅꯨꯃꯤꯠ 5ꯅꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯅ꯭ꯌꯨꯔꯣ ꯁꯔꯖꯔꯤ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯄꯗꯒꯤ ꯃꯦꯜ ꯁꯔꯖꯤꯀꯦꯜ ꯋꯥꯔꯗꯀꯤ ꯕꯦꯗ ꯅꯝꯕꯔ 10ꯗ ꯃꯈꯥ ꯇꯥꯅ ꯗꯣꯛꯇꯔꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯅꯤꯡꯉꯣꯝꯕꯝ ꯙꯅꯦꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤ ꯅꯤꯡꯉꯣꯝꯕꯝ ꯏꯆꯜꯗꯦꯕꯤꯅ ꯄꯥꯎꯗꯝꯂꯛꯄꯗꯒꯤ KNTLꯒꯤ ꯊꯧꯃꯤꯁꯤꯡꯅ ꯇꯦꯡꯕꯥꯡꯈꯤꯕꯅꯤ꯫ KNTLꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯏꯈꯣꯝ F. ꯃꯩꯇꯩꯅ ꯍꯥꯏꯈꯤꯕꯗ ꯅꯤꯡꯉꯣꯝꯕꯝ ꯙꯅꯦꯁ꯭ꯋꯔꯒꯤ ꯑꯅꯥꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛꯇ KNTLꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯖꯦꯅꯤꯝꯁꯇ ꯍꯧꯖꯤꯛ ꯂꯩꯔꯒ ꯂꯩꯔꯤꯕ ꯅꯤꯡꯉꯣꯝꯕꯝ ꯙꯅꯦꯁ꯭ꯋꯔ ꯁꯤꯡꯍꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯒꯤꯗꯃꯛꯇ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞꯀꯤ ꯈꯨꯠꯊꯥꯡꯗ ꯅꯤꯡꯉꯣꯝꯕꯝ ꯙꯅꯦꯁ꯭ꯋꯔꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯁꯦꯟꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯨꯄꯥ 15,000ꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯉꯣꯝꯕꯝ ꯙꯅꯦꯁ꯭ꯋꯔ ꯁꯤꯡꯍꯒꯤ ꯑꯅꯥꯕꯁꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯅꯆꯤꯡꯕꯁꯤꯡꯗ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞ KNTL ꯃꯅꯤꯄꯨꯔꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫